Hello ma'am, welcome back. ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛ ꯕ꯭ꯂꯣꯛ ꯑꯅꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯦꯟꯆꯔꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯑꯦꯗꯚꯦꯟꯆꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯥꯗ ꯆꯤꯡꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯀꯦꯝꯄꯤꯡ ꯇꯧꯔ ꯂꯩꯔꯅꯤ ꯀꯦꯝꯄꯤꯡ ꯇꯧꯔ ꯂꯩꯔꯒ ꯍꯌꯦꯡꯇ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 31st ꯗꯤꯁꯦꯝꯕꯔꯅꯤꯀꯣ ꯍꯥꯏꯕꯗꯤ 2022 ꯏꯌꯔꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯋꯤꯁ ꯑꯝꯇꯪ ꯄꯤꯅꯤꯡꯉꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯗꯣ 2022ꯁꯤꯅ ꯄꯨꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯂꯥꯛꯀꯗꯧꯕ ꯑꯅꯧꯕ 2023ꯁꯤꯅ ꯃꯌꯥꯝꯗ ꯑꯅꯧꯕ ꯆꯍꯤ ꯑꯅꯧꯕ ꯑꯁꯥ ꯑꯅꯧꯕ ꯃꯪꯂꯥꯟ ꯑꯃ ꯄꯨꯕꯤꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯆꯍꯤ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯖꯔꯅꯤꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯀꯥꯏꯅꯦꯡꯀꯣꯜ ꯀꯧꯋꯦꯀꯣ ꯆꯤꯡ ꯃꯃꯤꯡꯁꯦ ꯀꯥꯏꯅꯦꯡꯀꯣꯜ ꯀꯧꯋꯦ ꯃꯁꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯀꯥꯡꯄꯣꯛꯄꯤ ꯁꯕ ꯗꯤꯕꯤꯖꯟ ꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯆꯨꯞ ꯍꯤꯜ ꯍꯥꯏꯕ ꯆꯤꯡꯒꯤ ꯄꯔꯦꯡꯁꯦ ꯆꯤꯡꯁꯥꯡꯁꯤꯗ ꯁꯤꯗ ꯂꯩꯕ ꯆꯤꯡꯗꯨꯝ ꯑꯃꯈꯛꯅꯦꯕ ꯀꯥꯡꯆꯨꯞ ꯍꯤꯜꯁꯤꯗ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯒꯅꯤ ꯀꯥꯎꯔꯁꯦ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯗꯧ ꯃꯥꯜꯂꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯦꯅ ꯇꯥꯏ ꯑꯗꯣ ꯀꯥꯎꯔꯁꯦ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯔꯒ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏꯁꯦ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯅꯕ ꯑꯍꯤꯡ ꯂꯩꯅꯕ ꯄꯣꯠ ꯆꯩ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯌꯦꯡ ꯌꯧꯔꯦ ꯐꯌꯦꯡꯒꯤ ꯀꯩꯊꯦꯜ ꯐꯌꯦꯡ ꯕꯖꯥꯔꯗꯅꯦ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯀꯥꯏꯅꯦꯡꯀꯣꯜꯒꯤ ꯔꯨꯠꯁꯦ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯆꯠꯄ ꯌꯥꯏꯀꯣ ꯋꯦ ꯑꯅꯤ ꯊꯣꯛꯅ ꯆꯠꯄ ꯌꯥꯏ ꯑꯃꯅ ꯑꯁꯣꯝ ꯄꯥꯠꯁꯣꯏꯔꯣꯝꯗꯒꯤ ꯇꯧꯔꯒ ꯆꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯆꯠꯂꯤꯁꯤꯅ ꯐꯌꯦꯡꯂꯣꯝꯗꯒꯤꯅꯤ ꯐꯌꯦꯡꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯃꯥꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥ ꯂꯧꯔꯒ ꯆꯠꯇꯣꯏꯅꯦ ꯁꯤꯗꯒꯤ ꯑꯗ ꯃꯥ ꯊꯣꯛꯂꯛꯄ ꯉꯥꯛꯇꯪ ꯉꯥꯏꯔꯁꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯩꯅꯦ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯧꯔꯒ ꯆꯠꯇꯣꯏꯅꯦ ꯃꯤ ꯑꯍꯨꯝꯅꯦ ꯁꯤꯁꯦ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤ ꯁꯨꯝ ꯆꯪꯈ꯭ꯔꯒ ꯁꯤꯡꯗꯥꯗꯥꯝ ꯆꯠꯇꯣꯏꯅꯦꯕ ꯁꯤꯡꯗꯥꯗꯥꯝ ꯇꯥꯕ ꯂꯝꯕꯤꯗꯨꯅꯦ ꯁꯤ ꯂꯝꯁꯥꯡꯗꯒꯤ ꯐꯌꯦꯡ ꯐꯥꯎꯕ ꯂꯥꯛꯄ ꯂꯝꯕꯤꯗꯨꯅꯦ ꯁꯤ ꯆꯠꯈ꯭ꯔꯒ ꯁꯤꯡꯗꯥꯗꯥꯝ ꯆꯠꯈ꯭ꯔꯅꯤ ꯁꯤꯝꯗ ꯆꯪꯗꯕꯤꯗ ꯁꯤꯒꯤ ꯂꯦꯞꯁꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯒ ꯂꯩꯗꯣꯏꯅꯦꯕ ꯀꯥꯏꯅꯦꯡꯀꯣꯜꯁꯦ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯖꯔꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯁꯦ ꯑꯃꯨꯛ Forty five gini sini. Bye. Backpack sih ke 45 degree sekah apa sih deh. Wadi wai hết thôi đó. Vô đây. Kainenkol Peak xin đây. Welcome to Kainenkol View. Ở mai chỉ makhada yam phajaba quote ama ireko. The best view comes after the hardest climb hai. Ada Google di laut apa nanti dah? Ha? Ada Google di laut apa nanti? Yawe. Sibaa ja haini je kabu kaadade phajaba phangwai habneba. Ada Google di laut apa? Asi car ne khoi ja ta ka khalani. Asi car kanda phajaba du uraneba. Car se lao. Wai. Yaribo. Karo.
ꯄꯊꯥ ꯀꯥꯁꯦ ꯃꯇꯣꯟꯁꯦ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯈꯤꯇꯪ ꯉꯥꯏ ꯎꯔꯕꯅꯦꯕ ꯁꯤ ꯂꯩꯔꯦ ꯃꯇꯣꯟꯁꯦ ꯁꯤ ꯃꯇꯣꯟꯁꯦ ꯀꯥꯗꯔꯦ ꯉꯝꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯨꯡ 2:50 ꯆꯠꯂꯦꯕ ꯑꯁꯤ ꯃꯇꯣꯟꯁꯤ ꯌꯧꯈ꯭ꯔꯗꯤ 3:30 ꯌꯥꯗ꯭ꯔꯥ ꯄꯨꯡ 3:30ꯗꯒꯗꯤ ꯌꯧꯔꯒꯅꯤ ꯑꯗꯩꯗꯤ ꯑꯋꯥꯕ ꯂꯣꯏ ꯐꯈ꯭ꯔꯅꯤ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯔꯦ ꯁ꯭ꯋꯥꯏꯗ ꯇꯧꯔꯒ ꯇꯦꯟ ꯈꯟꯒꯠꯂꯒꯦ ꯑꯩ ꯀꯥꯡꯕꯨꯒꯩꯁꯤ ꯂꯣꯏ ꯂꯩꯔꯦ ꯋꯥꯗꯤ ꯋꯥ ꯅꯨꯡꯁꯤꯠ ꯀꯟꯃꯟꯗꯅ ꯇꯦꯟꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯁꯤ ꯆꯞ ꯆꯥꯔꯦ ꯃꯐꯝꯁꯦ ꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯈꯟꯕ ꯁ꯭ꯋꯥꯏꯗ ꯇꯦꯟ ꯈꯜꯂꯒ ꯁꯤ ꯇꯧꯔꯒꯦ ꯑꯁꯉꯁꯤ ꯑꯍꯤꯡꯁꯤꯝꯗꯤ ꯐꯖꯅ ꯌꯥꯔꯦ ꯈꯟꯈ꯭ꯔꯦꯅꯦ ꯍꯥ ꯁꯤꯡ ꯄꯣꯔꯛꯑꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯁ ꯂꯦꯝꯄꯥꯟ ꯀꯣꯟꯅꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯖꯪꯒꯜꯁꯤꯗꯒꯤ ꯊꯤꯔꯨꯏꯅꯤꯀꯣ ꯁꯤꯡꯁꯦ ꯂꯣꯏꯅ ꯐꯪꯉꯦ ꯀꯪꯉ ꯂꯩꯔꯝꯃꯦ ꯌꯥꯝ ꯐꯔꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯩ ꯍꯧꯒꯠꯐꯝꯁꯤ ꯂꯩꯔꯦ ꯁꯤꯗ ꯉꯁꯤꯒꯤ ꯕꯣꯟ ꯐꯥꯏꯌꯔ ꯇꯧꯔꯒ ꯁ꯭ꯋꯥꯏꯗ ꯕꯣꯟ ꯐꯥꯏꯌꯔ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯎ ꯑꯥ ꯇꯧꯔꯒ ꯂꯥꯎꯔꯁꯦ ꯍꯣꯔꯦꯟꯗꯤ ꯁꯤꯗ ꯐꯝꯃꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯁꯦ ꯚꯦꯂꯤꯒꯤ ꯁꯔꯨꯛꯇꯨꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯦꯝꯄꯤꯡ ꯈꯜꯂꯦ ꯂꯣꯏ ꯎꯔꯔꯣꯏ ꯃꯝꯃꯦ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯈꯥꯝꯃꯝꯕꯗꯣ ꯔꯥꯎꯟ ꯑꯝꯇ ꯆꯦꯛ ꯇꯧꯔꯒꯦꯅ ꯁꯨꯝ ꯀꯨꯝꯃꯛꯄꯅꯤ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩ ꯃꯐꯝꯁꯦ ꯌꯦꯡꯉꯣ ꯑꯜꯇꯤꯇꯨꯠꯁꯦ ꯄꯨꯔꯥ ꯗꯥꯏꯔꯦꯛ 1700 ꯃꯤꯇꯔꯅꯦꯕ ꯁꯤ ꯂꯦꯚꯦꯜꯗꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 1.7 ꯀꯤꯂꯣꯃꯤꯇꯔꯅꯦꯕ ꯁꯤ ꯋꯥꯡꯉꯤꯁꯦ ꯇꯝꯄꯥꯛꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒ ꯃꯥꯜꯂꯦ ꯃꯤꯔꯤꯛ ꯀꯥꯞꯄꯒ ꯐꯖꯔꯦ ꯁꯤꯗꯒꯤ ꯆꯥꯛ ꯑꯃ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯀꯦꯟ ꯐꯤꯁ ꯑꯃ ꯊꯣꯡꯉꯒꯦ ꯏꯟꯁꯥꯡꯁꯦ ꯁꯥꯀꯣꯛꯁꯦ ꯃꯊꯧ ꯐꯅ ꯇꯧꯔꯦꯍꯦ ꯑꯩꯈꯣꯏꯒꯤ ꯁꯥꯀꯣꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯒ ꯁꯦꯝꯃꯤꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯟ ꯅꯥꯏꯞꯅꯦ ꯀꯦꯝꯄꯤꯡ ꯅꯥꯏꯞꯀꯤ ꯃꯊꯧ ꯐꯅ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯂꯦꯝꯕ ꯃꯅꯥ ꯃꯁꯤꯡꯅꯦꯕ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯅꯕꯒꯤ ꯑꯗꯨꯁꯦ ꯃꯄꯥꯟ ꯊꯝꯃꯒꯦ ꯃꯄꯥꯟꯁꯤ ꯈꯨꯌꯦꯡ ꯑꯃꯅꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯐꯝꯃ ꯂꯩꯁꯤꯜꯂꯝꯃꯦ ꯐ꯭ꯔꯤꯖ ꯇꯧꯔꯒ ꯃꯇꯥꯏ ꯊꯝꯃꯒꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯅꯥꯎꯅꯨꯄꯥꯅ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯐꯤꯁꯅꯤ ꯃꯁꯛꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯅꯥꯎꯅꯨꯄꯥꯒꯤ ꯇꯤꯟ ꯐꯤꯁ ꯊꯣꯡꯕꯁꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯈꯨꯠ ꯌꯦꯡꯒꯦ ꯃꯈꯨꯠ ꯌꯦꯡꯒꯦ ꯃꯈꯨꯠ ꯆꯥꯗꯦꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯕꯨ ꯀꯣꯟꯕ ꯂꯥꯏ ꯑꯃꯗꯤ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯡꯒꯤ ꯃꯣꯏ ꯆꯥꯊꯥꯛ ꯊꯥꯔꯕꯅꯦ ꯁꯤ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯍꯟꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯑꯄꯟ ꯄꯤꯔꯒꯅꯨ ꯍꯥꯎꯏꯅꯦ ꯉꯁꯥꯏ ꯏꯁꯤꯡꯗꯣ ꯐꯩꯅ ꯊꯥꯎ ꯍꯥꯏꯗ꯭ꯔꯣ ꯇꯧꯊꯣꯔꯛꯑꯣ ꯐꯤ ꯃꯠꯇ ꯂꯩꯔꯝꯅꯦ ꯁꯥꯅꯕ ꯊꯝꯈꯤꯕꯅꯦ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯃꯄꯥꯟ ꯊꯝꯕꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯌꯥꯝ ꯏꯪꯉꯦꯕ ꯃꯄꯥꯟ ꯊꯝꯕꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯆꯞ ꯃꯥꯟꯅꯩ ꯈꯨꯌꯦꯡ ꯑꯃꯅꯦ ꯍꯧꯖꯤꯛ ꯚꯤꯖꯤꯇꯦꯕꯜ ꯍꯌꯦꯡꯒꯤ ꯆꯥꯅꯕ ꯚꯤꯖꯤꯇꯦꯕꯜ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯐ꯭ꯔꯣꯖꯟ ꯇꯧꯔ ꯂꯩꯔꯝꯗꯣꯏꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯠꯇꯦ ꯌꯥꯝ ꯏꯪꯉꯤ ꯈꯨꯌꯦꯡ ꯌꯦꯡꯉꯣ ꯄꯥꯏꯔ ꯌꯦꯡꯉꯣ ꯄꯨꯔꯥ ꯐ꯭ꯔꯤꯖ ꯊꯝꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯝ ꯎꯔꯀꯥꯟꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯁꯦꯡꯕꯅꯦꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯏꯪꯕꯁꯦ ꯑꯗꯨꯅꯅꯦ ꯑꯩ ꯃꯩꯗꯤ ꯌꯥꯏꯊꯣꯛꯏꯁꯦ ꯍꯥꯏꯐꯦꯠ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯄꯨꯔꯥ ꯑꯥꯏꯁ ꯍꯥꯞꯄ ꯊꯛꯄ ꯆꯞ ꯃꯥꯟꯅꯗꯣꯔꯦꯕ ꯈꯨꯏꯪꯗꯣ
đây thế khơi ngày cái bài bài gì đấy mấy hầu đấy bonfire này cái nào chứ bonfire tàu đấy giờ tiền sao nó cắn lời đấy. Happy New Year, Happy New Year. 우드리네 진턱 때 인터랙 보시다데. 아, New Year lâu luôn làm nên á. Tụi mình sang cái nghe hay nong alaga mu namage makha di mayam koi tummage duga hayeng morning da mu makha namage. Good night mayam. Koi golai mayam nong dunga le mapan gi view je mu lake itu hando ga namake mayam punenge mina se. Fazer. Wah, lesin nggak tengah deh dah. Numidangan nusit kali pak. Nusit contoh setren. Ya, kayak salai terkifiran. Numidangan yang berapa high ini. Nusit kan lagi. Timin lại cái này. Hello ma'am. Happy New Year. Ma'am, ako'y hujik fresh up tawol ore morning gi. Aduna ayuki koi chana ba breakfast kai ga sema ge. Makha je belly je ulake tawbune ado lechin yam thaman gre lechin thaman duna udre kemda. Lechin ngata ngai horen nusang sa ga saraga lechin je hangdor pa se du kan da na make. Maslo nam. 거기 시기 메기 노진 제 누들 케제 manungda hanadi spoon namam hapne da sim to yaramdre spoon one side in the photo da spoon yaramdre ko je nature nature da lairam ni nature ki mateng lauda ne soft stick kana sari soft stick tor cha ge do je kai tau prem chan na soft stick kana sabiri ma je Nescafe all in one copy to na coffee lon lo re je coffee on thau se myam soft stick se phada dra ma khai ge hayai de gi semba soft stick ne ai ma hom jo DIY to chile je aning do kai haw do ma le hana phok am ma ban ne ba ha pe dra ma mai plastic thing gi de breakfast tau lo re khoi je atang hiking macha am tawroge asigi tungi jungle sida changa ga khoi kano khathiroge orchid flower do yam bodana lai hai do orchid khathiroge yum de su puna ba changa ga
hiking macam am tawrage sida sunflower nang thang pai dra ba ai dra thang su dan anh hiểu tên ai thang phố thì được le chin ji khara de hang de hora ma le ko yam ne de hang ji kitang tang de hang ba hore khara mit ne de khara u ba hore 야디 고범지대 không nghĩ ai đến đấy 띵띵 빨리 사기 좋은 데가 아니네. ok thì lạc phải ok thì phăng rồi ok thì mà na pan một từng ngày lên này aduh siapa sih apa aku tuh ok mana apa aku nih dia ini chỉ phải đến đi lấy cha tới rồi giờ này siêu ok chứ mà phải chứ 좋아해. cái nó ta dán sai ra ta gian cam tu cái gì chỉ cái ta dán nó dài mà tụi này thì nó ta to gian cam tu mà hả gì ông thắc gì hết cái nào Natera. Gostava de ver. nhưng mà thắc gì hết cái này Como não? mà thắc giờ tum buồn mà vậy mà tôm rồi như cái đồ game giờ ok nó tròn Natera. ok sao ra mà nên là hay lo xin phải gì làm thằng 저 슈시는 거야. thuộc thì yamna sigi si umara koi tarjan na pai umara sigum bada nappa ka le rami phajani si gamla da kai da u kang da napsim yani ba yadro si phajadro changi cái này uri yan thà lấy ra pareng adrong tát học ra thế ê cái tôi mà nói tao rằng ha 하면 산농 왔다 매만 lại đến tới giờ cái gì mấy học lẽ phải học ra cái mo ai gì ngang numitang bay bay yin new year ngai ba do khoi do mapan da mai hogal barbecue tawraga ngai gi khalam bane do numitang da mam baga video je phana ura roina ai mayam gi khallaga ayuta nam ge na tawjare ayuta na tawrage barbecue je ado mayam aina kai gumba ma hajening budi khoi sida lakpi bai sin naw singa se han lakki ba kambu singna jitu plastic phatta ba bottle kai ka loi hundo mi je yeng bada tang nungai jade hadi mafam ji phajaba je sina dum masak thiningai macha oi noi ju mei tik tu ne sida la ga chama nei ing do ni na mei tik podo sigumba phatta ba sing ji thajo ga 시대. 아갈래. ji thadok pi raga mai ju tik pi o dagi phatta ba sing ji mai thadok pi ram mo swaina koi lunch ki siam ba horage koi lunch ki item je chi ji taw je chicken soup amane dagi burger amaga tu ga ngarang gi tahoda barbecue do ma tawrani mana prem changa inau pa na semakan dana chicken soup ka burger semani da ji barbecue tawri jare barbecue Jarang. Jarang saja. Yerum nggak mahal. Amul butter. Kita si camping cái điểm ngoài cái si amom chứ. Burger gì bánh cái tàu rồi kìa. Này tàu này.
Gaddafi. Burger sembal lore. Jadi hey, now lagi burger se. Male hey. Male hey jadi. Giờ chicken soup lại đấy. Có cái nó nhiều una mà tiêm rồi. Akan mana makan on yang kau dulu. Hai dah nama dia. Chicken soup sẽ lên đấy. Jadi sudah chicken barbecue. Dài lên đây. Ready to put it. Put it on. Sẽ ít lên nha. Hả. Start. Rồi, chào bác ba. Loiselage. Kaso hanna tawrage yumda. Koigi sigi camping kai ka tian kalimi am jamta loi sidok ki ge po chei loisellaga kumtharage ma'am. Ma'am, lore koi camping asigi sida do aina sa haja ki dune koi ki lakpiba te makhata lakpiba chinau sinasu sumaina plastic fattaba singdu sana mai thadok piramo mafam jigi phajabaso thian bani se chai thokpasina yemase nuaite san thadom taragadi ut le thokadi tamna su phare de chai dre si lesin jiu ji bo hang dre khoi sulage thiang ani na trade tampak se mami sami oi khara di ui ko ui sine lage mai an chalak pio ko si ko sam pang la palam na te di imphal dagi only 32 kilometer dai mutang oram ne chatpada su pung ani chang balam na te ba da dum lak pio yani mayam fam se explore to bio mayam su yam nan khang na dri ba fam ma ne phadi phajaraga popular oi da ba tuguma fam ma ne Ayin do dah dah wang dah. Semua dia. Ada yang tarak pada yang view je. Sini yang mana? Som yang mana? Cing tu macam macam leh na. Sini dia, som cing ni mau wang mungkin cing ni mau uri je. Sing di lagi, tak bukan uri. Sebab mana sing je kau lagi, tapi je chong dah benda, betul. Sit nanti tiang naga mina kaki beita tahu orang laga. Nana pasal benda. Jadi macam masih lagi ngasih di video saya matang suai Aigi viewers sing video sibu like tau biraga di pambiraga di dom su camping lak piu yam nungai mafam je loina channel sibu su subscribe tau ko birang gunu thank you bye bye